Ngasi April gitang kuntra Sagol Sen Numit ing lisingani kungat taruk ni lakpada Yahen ba Brahmagi wahang paukong gitawram na Kway punamak po ahan basida taram na uksa baguloy na kurumjeri Ngasigi wahang law kasi Monica Hare Krishna ahanba maktada yahenba Brahmagi wahang pakhum tabiriba mayam pumnamakka loinana pabungbu ikoknona khoirumjari ngasigi wahangsing laukhatjaraklage ahanba wahangda ibiyayma nambam na kari wafam pukhat pirakliba tase ibiyaymagi wahang pathokjaraklage oja yumgi ahal leitabagi phiroi sondringaida chairauba yabra aduga phiroi tawdringaida hanagi yumjau sidokaga anauba saba yabra asumna hangbirai Serau badi kaide haina thamjeraga yumgi wafam sidi samba serik sradha loiraga hena phai haiba wafam simatang ibeyamagi mafamda paudamjeri thagatjari ibeyama mathangda laukhatjariba asina Chandani Laithangbam ojabu khoirumjari oja karigumba amata hangjage oja yumse awang olabadi east west north south si kamdongna lawgani lainingthau leifamna kadom oini takpiu oja sumna Chandani na wahang asi hangbirai Chandani wafam sidi kari haigani aigi yum awang oli numit awang dagi thora u thokpira u aigi yum nongsup oli nongsup dagi numit thokpira u haiba yaroi haibaduni aduna magi direction adu sumna adum kaidana thambiduna panchabhut 5 elements mai ising nungsit akas prithibigi balance adu kaidanaba hutnagadabani aduna aigi yum oningba maikay da onjasanu santhong pangba maikay southwest direction haiba mafam asida ekoina hairiba silana mai laining thaugi puja gi mafam asi soidane lehengadabani haiba wafam simatang Chandani gi mafamda paudamjari thagatjari Chandani mathang wahang laukasi mathangi wahang asidi lanjenba oinam pabung lai katpagi la hekpasi numit afaba fataba leibra leiragadi takpirao pabungbu thagatjari asumna lanjenbana hangbirai Lansenbagi wafam se thoina khanbirudrabasu yaba wafam ama sum khanba haibaduni haibadi kaithenda yoliba la mayam se leiraga dum katnari madu koina kaidongai hekpa lanu haibadu thinarude yumda hoba la werabasu darkar gi matamduda adumak heknaba ngaktani madu igi darkar du wera kadori adana humni mangani mamangda nom walingida hekbagi wapam du dongna kanarude khudakta oirakpa darkar da khudakta heknaba ngaktani aduna la sidi hekningba numita adum hekpa yai luribadi magi mapambi yanbadi khajik lui haibaduni haibadi pambi yanbadi thangja nongmaijing anisi yanba apabu oide lagi wafam sidi thoidokna aruba natte sumoidana lansenbagi mafamda paudamjari thagatjari mathangi wahang asidi Jion Seol Hare Krishna aigya tula rasigi mantra amukta haibirao aigyabu hanna thagatjari asumna hangbirai ngasigi mari subada lokhatpira iba Jion Seolgi tularasigi mantra thamjage Om Hrim Klim Shrim Om Tat Niranjanaya Namaha mantra sitularasigi mantra ni thagatjari Jion mathangi wahang asidi Manisang Laisramgi wahang pathokjaraklage oja wahang amatanga nupina pedet leiringaida ekadasi barta or any barta tawbasi phabra or phatabra marik chumba pakhumdabu ngaijari asumna hangbirai
ꯑꯗꯨꯒ ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝ ꯅꯥꯝ ꯁꯣꯟꯕ ꯚꯔꯇ ꯀꯠꯄ ꯃꯁꯤꯗ ꯌꯨꯝ ꯃꯥꯡꯕ ꯏꯁꯥ ꯃꯥꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯗꯣꯁ ꯑꯃꯠꯇ ꯂꯩꯇꯦ ꯁꯨꯝ ꯑꯣꯏꯅ ꯊꯝꯖꯔꯤ ꯄꯨꯖꯥ ꯀꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯃꯐꯝꯗꯨꯗ ꯆꯪꯉꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯠꯂꯒ ꯍꯦꯛ ꯈꯨꯔꯨꯝꯕꯗꯨꯗꯤ ꯗꯣꯁ ꯂꯩꯗꯣꯏꯅꯤ ꯃꯗꯨ ꯅꯠꯇꯕ ꯖꯥꯠꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯥꯝ ꯁꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯕꯦꯔꯥ ꯂꯩꯇꯦ ꯁꯨꯝ ꯑꯣꯏꯗꯅ ꯃꯅꯤꯁꯪꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯀꯦꯕꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯏꯃꯨꯡꯒꯤ ꯂꯩꯃꯔꯦꯜꯒꯤ ꯏꯁꯥꯏꯐꯨ ꯃꯅꯥꯛꯇ ꯆꯨꯝ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯑꯅꯤ ꯄꯨꯟꯅ ꯍꯦꯛ ꯍꯦꯛ ꯁꯤꯔꯝꯕ ꯊꯦꯡꯅꯖꯩ꯫ ꯃꯁꯤꯕꯨ ꯀꯔꯤ ꯁꯈꯤꯅꯥ ꯄꯤꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯀꯦꯕꯤꯒꯤ ꯋꯥꯍꯪ ꯊꯝꯕꯤꯔꯛꯏ꯫ ꯂꯥꯏꯁ꯭ꯔꯝ ꯀꯦꯕꯤ ꯕꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯃꯇꯨꯡꯏꯟꯅ ꯌꯨꯝꯗꯨꯗ ꯕꯥꯁꯇꯨ ꯗꯣꯁ ꯑꯃ ꯂꯩꯕꯒꯤ ꯈꯨꯗꯝ ꯄꯤꯕꯅꯤ ꯍꯥꯏꯖꯕ ꯇꯥꯏ꯫ ꯃꯁꯤꯒꯤ ꯐꯣꯜꯅ ꯍꯦꯜꯊ ꯏꯁꯨ, ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨ, ꯏꯟꯇꯔꯅꯦꯜ ꯀꯟꯐ꯭ꯂꯤꯛꯁ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕ ꯐꯣꯜꯁꯤꯡ ꯄꯤꯔꯤ꯫ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯈꯔꯗꯪ ꯍꯥꯏꯖꯔꯕꯗ ꯄꯨꯖꯥ ꯃꯐꯝ ꯑꯃꯗꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛ ꯑꯁꯨꯝꯅ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯄꯤꯔꯕ, ꯂꯩꯃꯥꯏꯗꯨ ꯁꯟꯖꯨꯡ ꯆꯥꯏꯊꯣꯛꯄꯤꯔꯕ, ꯑꯗꯨꯒ ꯘꯤꯒꯤ ꯃꯩ ꯊꯥꯜꯂꯒ ꯃꯍꯥꯃ꯭ꯔꯤꯇꯨꯟꯖꯣꯏ ꯃꯟꯇ꯭ꯔ ꯁꯣꯟꯖꯕ, ꯂꯥꯏꯅꯤꯡꯊꯧꯗ ꯑꯊꯦꯟ ꯄꯣꯠ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯕ, ꯀꯠꯄꯁꯤꯗ ꯆꯨꯡꯒꯤ ꯁꯛꯇꯝ ꯑꯃ ꯀꯣꯔꯤꯅ ꯅꯠꯇ꯭ꯔꯒ ꯁꯟꯖꯦꯡꯅ ꯅꯠꯇ꯭ꯔꯒꯅ ꯂꯨꯄꯥꯅ ꯁꯥꯔꯒ ꯀꯠꯆꯕꯁꯨ ꯊꯣꯏꯗꯣꯛꯅ ꯐꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨ ꯀꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯃꯊꯛꯇ ꯊꯝꯖꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯇꯧꯕꯤꯔꯒ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯄꯟꯆꯚꯨꯠ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯀꯥꯁ ꯄ꯭ꯔꯤꯊꯤꯕꯤ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯨ ꯌꯨꯝ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯟꯆꯚꯨꯠꯅ ꯁꯥꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯃꯩꯒ ꯏꯁꯤꯡꯒ ꯌꯦꯠꯁꯤꯟꯅꯔꯛꯄ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕ, ꯏꯁꯤꯡꯒ ꯅꯨꯡꯁꯤꯠꯀ ꯌꯦꯠꯁꯤꯟꯅꯔꯛꯄ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯁꯤꯒꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯒꯗꯕ ꯃꯥꯒꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯀꯥꯁ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯔꯤꯕ ꯃꯆꯥꯛ ꯃꯉꯥꯁꯦ ꯐꯤꯒꯔ ꯆꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯟꯕ ꯊꯣꯏꯗꯣꯛꯅ ꯐꯩ꯫ ꯃꯗꯨ ꯍꯦꯛ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯃꯑꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯀꯥꯏꯕ, ꯌꯨꯝꯗꯨꯅ ꯍꯦꯛ ꯀꯥꯏꯔꯛꯄꯗ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯒ꯭ꯔꯍ ꯗꯁꯥ ꯄꯥꯡꯗꯕꯁꯤꯡꯗ ꯑꯗꯨꯝ ꯍꯦꯛꯇ ꯐꯣꯜ ꯏꯐꯦꯛꯁꯤꯡ ꯊꯣꯛꯂꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯄꯟꯆꯚꯨꯠꯀꯤ ꯅꯤꯌꯣꯝ ꯑꯗꯣ ꯆꯨꯝꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯣꯛꯄꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯒꯁꯨ ꯂꯥꯏꯁ꯭ꯔꯝ ꯀꯦꯕꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯦꯕꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯂꯩꯁꯥꯡꯊꯦꯝ ꯍꯦꯃꯥꯕꯇꯤ ꯑꯩꯒ꯭ꯌꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯁꯨꯝꯅ ꯍꯪꯕꯤꯔꯛꯏ꯫ ꯍꯦꯃꯥꯕꯇꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯁꯀ꯭ꯔꯤꯟꯗ ꯌꯦꯡꯕꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯁꯅꯥꯍꯟꯕꯤ ꯒꯨꯔꯨꯃꯌꯨꯝ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯩꯒ꯭ꯌꯥ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯑꯩꯒ꯭ꯌꯥ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯕꯩ ꯇꯥꯕꯁꯤ ꯐꯠꯇꯕ꯭ꯔꯥ? ꯊꯥꯒꯠꯆꯔꯤ꯫ ꯁꯨꯝꯅ ꯍꯪꯕꯤꯔꯛꯏ꯫ ꯁꯅꯥꯍꯟꯕꯤꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯅꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯍꯣꯔꯣꯁꯀꯣꯞ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯒ ꯍꯥꯏꯕ ꯅꯠꯇꯅ ꯍꯤꯔꯝ ꯑꯃꯈꯛꯇꯒꯤ ꯑꯣꯏꯕ ꯐꯣꯜ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯍꯥꯏꯅ ꯄꯥꯎꯗꯝꯖꯔꯤ꯫ ꯃꯔꯝꯗꯤ ꯐꯣꯜ ꯍꯥꯏꯕꯁꯤꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯐꯣꯜ ꯑꯣꯏꯕ ꯌꯥꯏ, ꯅꯈꯦꯇ꯭ꯔꯒꯤ ꯐꯣꯜ ꯑꯣꯏꯕ ꯌꯥꯏ, ꯂꯒꯅꯒꯤ ꯐꯣꯜ ꯑꯣꯏꯕ ꯌꯥꯏ, ꯃꯄꯣꯛ ꯊꯥꯒꯤ ꯐꯣꯜ ꯑꯣꯏꯕ ꯌꯥꯏ, ꯑꯁꯨꯝ ꯑꯣꯏꯗꯅ ꯃꯈꯜ 33 ꯑꯩꯈꯣꯏꯅ ꯄꯤꯈ꯭ꯔꯦ꯫ ꯃꯊꯛꯇꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯊꯝꯖꯈ꯭ꯔꯦ꯫ ꯃꯈꯜ 33ꯒꯤ ꯃꯅꯨꯡꯗ 19ꯒꯤ ꯆꯥꯡ ꯌꯧꯅ ꯄꯛꯅꯔꯒꯗꯤ ꯃꯗꯨ ꯄꯛꯅꯕꯒꯤ ꯃꯅꯨꯡ ꯆꯟꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯦꯛ ꯍꯟꯊꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯄꯛꯅꯗꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯑꯦ꯫ ꯃꯊꯛꯇ ꯍꯥꯏꯒꯠꯂꯤꯡꯈꯩ ꯐꯩ꯫ ꯑꯗꯨꯅ ꯑꯃꯈꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯔꯒ ꯃꯗꯨ ꯍꯌꯦꯡ ꯑꯣꯟꯅ ꯇꯩꯅꯕ ꯐꯣꯟ ꯊꯣꯛꯂꯒ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯍꯥꯏꯕ ꯅꯠꯇꯅꯗꯤ ꯑꯃꯈꯛꯀꯤ ꯐꯣꯟꯁꯤꯗꯤ ꯊꯝꯖꯅꯤꯡꯗꯦ꯫ ꯁꯨꯝ ꯑꯣꯏꯗꯅ
ꯁꯅꯥꯍꯟꯕꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯁꯅꯥꯍꯟꯕꯤ ꯃꯊꯪ ꯑꯁꯤꯗꯤ ꯌꯨꯝꯅꯥꯛꯀ ꯂꯣꯏꯅꯅ ꯒꯣꯇ꯭ꯔ ꯍꯥꯏꯕꯤꯔꯛꯄꯁꯤꯡ ꯄꯨꯟꯅ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯇꯥꯛꯄꯤꯌꯨ꯫ ꯁꯨꯁꯃꯥ ꯍꯤꯗꯡꯃꯌꯨꯝꯒꯤ ꯑꯣꯖꯥ ꯍꯤꯗꯡꯃꯌꯨꯝꯒꯤ ꯒꯣꯇ꯭ꯔꯅ ꯚꯥꯔꯗ꯭ꯋꯥꯖ ꯑꯗꯨꯒ ꯕ꯭ꯔꯖꯕꯥꯁꯤ ꯃꯌꯨꯝꯒꯤꯅ ꯀꯥꯏꯁꯥꯄꯥ꯫ ꯕꯆꯁꯄꯇꯤ ꯃꯌꯨꯝ ꯒꯧꯔꯤ ꯗꯦꯕꯤꯒꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥ ꯕꯆꯁꯄꯇꯤ ꯃꯌꯨꯝꯒꯤ ꯒꯣꯇ꯭ꯔ ꯀꯥꯏꯁꯥꯄꯥ ꯒꯣꯇ꯭ꯔꯅꯤ꯫ ꯔꯣꯃꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯅꯤꯈꯛ ꯂꯩꯖꯩ꯫ ꯑꯃꯅ ꯒꯣꯇꯤꯃꯌꯨꯝ ꯒꯣꯇ꯭ꯔꯅ ꯀꯩꯁꯣꯛ ꯑꯗꯨꯒ ꯑꯃꯅ ꯀꯣꯡꯕ꯭ꯔꯥꯏꯂꯠꯄꯝ ꯒꯣꯇ꯭ꯔꯅ ꯁꯟꯗꯤꯂꯥ ꯑꯅꯤꯁꯤꯈꯛ ꯂꯩꯖꯩ꯫ ꯃꯦꯙꯥ ꯁꯔꯃꯤ ꯑꯩꯒ꯭ꯌꯥ ꯑꯩ ꯏꯁꯥꯒꯤꯗꯤ ꯂꯥꯏꯃꯌꯨꯝꯅꯤ ꯒꯧꯇꯝ ꯒꯣꯇ꯭ꯔꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤꯅ ꯇꯈꯦꯜꯆꯪꯕꯝ ꯀꯧꯁꯤꯀ ꯒꯣꯇ꯭ꯔꯅꯤ꯫ ꯑꯔꯤꯕꯝ ꯕꯤꯅꯥꯔꯥꯅꯤ ꯗꯦꯕꯤꯒꯤ ꯑꯔꯤꯕꯝ ꯌꯨꯝꯅꯥꯛꯀꯤ ꯒꯣꯇ꯭ꯔꯅ ꯕꯥꯏꯁꯕ ꯒꯣꯇ꯭ꯔꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯕꯨ ꯅꯨꯡꯁꯤꯅ ꯇꯥꯕꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯅꯣꯠ ꯇꯧꯁꯤꯟꯖꯔꯦ꯫ ꯃꯔꯨꯞꯁꯤꯡꯒꯤ ꯇꯧꯕꯤꯃꯜ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯖꯔꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯋꯥꯡ ꯃꯣꯁꯟ ꯄꯤꯛꯆꯔ ꯁ꯭ꯇꯨꯗꯤꯑꯣ ꯋꯥꯍꯪꯗꯤ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ 2025ꯀꯤ ꯅꯣꯚꯦꯝꯕꯔꯒꯤ ꯗꯦꯠ 27 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯌꯨꯛꯀꯤ ꯄꯨꯡ 9:04 ꯄꯣꯛꯑꯦ꯫ ꯔꯥꯁꯤꯅ ꯃꯀꯔꯅꯦ꯫ ꯃꯥꯒꯤ ꯑꯐ ꯐꯠꯇ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯣ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯤꯛꯆꯔ ꯁ꯭ꯇꯨꯗꯤꯑꯣ 2025ꯀꯤ ꯅꯕꯦꯝꯕꯔ ꯇꯥꯡ 19 ꯅꯨꯃꯤꯠ ꯑꯁꯤ ꯌꯨꯝꯁꯀꯩꯁ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯁꯒꯣꯜꯁꯦꯟ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯏꯖꯔꯤꯕ ꯀꯦꯂꯦꯟꯗꯔꯒ ꯆꯥꯟꯅꯗꯕꯅ ꯈꯪꯖꯗ꯭ꯔꯦ ꯁꯨꯝꯕꯗꯅ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯄꯕꯤꯇ꯭ꯔ ꯍꯟꯖꯕꯝ ꯑꯩꯒ꯭ꯌꯥ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ 25 ꯃꯦ 2004ꯒꯤ ꯄꯨꯡ 10:45 AM ꯏꯉꯥꯒꯤ 6ꯅꯤ ꯄꯥꯟꯕ ꯇ꯭ꯌꯨꯁꯗꯦ ꯔꯤꯝꯁ ꯏꯝꯐꯥꯜꯗ ꯄꯣꯛꯏ꯫ ꯏꯆꯥꯒꯤ ꯑꯐ ꯐꯠꯇ ꯇꯥꯛꯄꯤꯔꯝꯃꯨ ꯑꯩꯒ꯭ꯌꯥ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯄꯕꯤꯇ꯭ꯔ ꯍꯟꯖꯕꯝꯒꯤ꯫ ꯄꯕꯤꯇ꯭ꯔ ꯍꯟꯖꯕꯝ 25 ꯃꯦ 2004 ꯑꯌꯨꯛꯀꯤ ꯄꯨꯡ 10:45 ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯑꯁꯤ ꯀꯔꯀ ꯔꯥꯁꯤ ꯑꯗꯨꯒ ꯁꯤꯡꯍ ꯂꯒꯅ ꯑꯣꯏ꯫ ꯃꯍꯥꯛꯀꯤ ꯒ꯭ꯔꯍꯒꯤ ꯗꯁꯥꯗꯤ ꯌꯥꯝꯅ ꯐꯔꯤ꯫ ꯑꯇꯩ ꯆꯌꯦꯠꯅꯕ ꯈꯔꯗꯤ ꯄꯤꯔꯤ ꯃꯁꯤ ꯁꯦꯡꯗꯣꯛꯄꯤꯕ ꯐꯩ꯫ ꯌꯥꯝ ꯀꯟꯅ ꯐꯠꯇꯕ ꯐꯣꯟꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯌꯦꯠꯅꯕ ꯈꯔꯁꯤ ꯁꯦꯡꯗꯣꯛꯄꯤꯔꯒꯗꯤ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯐꯝꯗ ꯕ꯭ꯔꯍꯁꯄꯇꯤ ꯃꯪꯒꯣꯜ ꯒ꯭ꯔꯍ ꯑꯅꯤꯁꯤ ꯌꯥꯝꯅ ꯐꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯨꯙꯤ ꯁꯤꯟꯐꯝ ꯑꯐꯕ ꯑꯣꯏ꯫ ꯑꯗꯨꯒ ꯁꯅꯤ ꯕꯨꯙ ꯁꯨꯀ꯭ꯔꯒꯤ ꯄꯣꯖꯤꯁꯟꯅ ꯌꯥꯝꯅ ꯐꯖꯗꯕꯅ ꯑꯌꯦꯠꯄꯗꯤ ꯈꯔ ꯌꯥꯝꯒꯅꯤ ꯃꯁꯤ ꯁꯦꯡꯗꯣꯛꯄꯤꯕ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯄꯕꯤꯇ꯭ꯔꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄꯕꯤꯇ꯭ꯔ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯗꯣꯂꯤ ꯗꯦꯕꯤ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯩꯒ꯭ꯌꯥꯕꯨ ꯈꯣꯏꯔꯨꯝꯖꯔꯤ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯔꯕꯤ ꯄꯨꯖꯥ ꯇꯧꯖꯧ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤ꯫ ꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯗꯣꯂꯤ ꯔꯕꯤ ꯄꯨꯖꯥ ꯇꯧꯕ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯄꯨꯖꯥ ꯇꯧ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯀꯤ ꯄꯨꯖꯥ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯝꯕꯤꯕ ꯌꯦꯡꯉꯒ ꯑꯗꯨꯃꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯗꯣꯂꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯃꯆꯥꯇꯣꯝꯕꯤ ꯄꯦꯕꯝ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥ ꯈꯣꯏꯔꯨꯝꯖꯔꯤ ꯑꯣꯖꯥꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯒ꯭ꯌꯥ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄꯅ ꯃꯈꯥꯔꯣꯝꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯐ ꯐꯠꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥꯕꯨ꯫ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯃꯆꯥꯇꯣꯝꯕꯤ ꯄꯦꯕꯝꯅ꯫ ꯃꯆꯥꯇꯣꯝꯕꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯊꯥꯒꯠꯄ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ꯫
ngamjadabagi wani asumna thamjaraga sagonsen numitta makha chatpa afaba wali section ba pai sagonsen pokpagi wafam sidi mari khara leinade haibaduni haibadi sagonsen numitta makha maikaida chatpadi afaba kaya oigande madusu loina oiroidoini ko magi mi dugi rasi na ketraga magi gun aduga iroina na makha haibasida su koina makha si heta lepa yadri aduga koina sagonsen pokpagi wafam sigadi mari leinade haijabaduni sagonsen numitta luhongdraga loire aduga maikai gi wafam sida koina taseng ba chapchaba makha haibadu khangbigi hairagadi kampas ama yaudana di lepada khara lubu oigani haiba wafam simasu thamjari maramdi fit ama anigi arapasi hek khenagibada maikai si sense tawgidoini hauji koina che khudam oina aina awangni makhani nungsupni nongpokni singkhaini kaubruni sandhongni mairamni haribasi kadai wai dagina kadai wai mapa bhaubasi nongpok oidoino nongpok tu dagi mairam ga taina basi kadai wai da oigani mairam dagi makhasi amu kadai wai phaubu oigadoino haidana madugi kampas yaudana di bhapna anumana heta haibada luba sarangna huji koina leinari bi jum ayam bai batare lamma maga yengappa matamda ai nungpo ni khanba nungpo ita oiram tab awang ning khan mai ke do awang oiram tab khajik shape na ba khena ba punama ga do compass ki mateng na chap saba magi mai kai ado khangba ngam ga doini maram aduna yaragadi mai kai subna khangdok piba aduga loinana aigi maru oidibade maikai dudi amarom de lai pakna da maikai du yum palure mapu manai ani du mafam sida lerero ekoi som da honga se ne yum he hong pa de dos dum ko khidoini irai lai ba poni adudi yam luri badi ai partnership tu ga ai ga mathak ta tham panjaki ba pakna wai ne gi sang ado makhan kunthra taruk tu gi manung da tara nipan gi below de hek leirabo madu mawong ama natraga amada jumban bada natai sadaba hekta thohali aduna 18 plus oina naba mawong sida yengbi hoba aigi haujiki wakhan apam nungsigi wakhan duna amani life amagi journey ama chatminarakpa matamda jumban nungai taba haibasi thoidongna awabagi masakni maram aduna masina hena maru oina yengbi hoba phai haiba wafam simatang masa tombi gi maphamda hangatsari thagatsari masa tombi ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯒꯨꯅꯄꯇꯤ ꯒꯥꯔꯤ ꯑꯣꯖꯥ ꯔꯕꯤꯒ ꯁꯨꯀ꯭ꯔꯒ ꯗꯁꯥꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯒꯨꯅꯄꯇꯤ ꯊꯥꯒꯠꯆꯔꯤ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯕꯗ ꯂꯨꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯒꯁꯨ ꯒꯨꯅꯄꯇꯤꯅ ꯚꯥꯞ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯑꯅꯥꯕ ꯑꯃꯒꯤ ꯍꯤꯗꯥꯛ ꯊꯥꯕ ꯃꯇꯝꯗ ꯗꯥꯏꯒꯅꯣꯁꯤꯁ ꯇꯧꯔꯒ ꯆꯥꯅꯕ ꯍꯤꯗꯥꯛ ꯄꯤꯕ ꯑꯗꯨꯒꯨꯝꯅ ꯍꯥꯏꯕꯤꯔꯛꯂꯤꯕ ꯔꯕꯤ ꯁꯨꯀ꯭ꯔ ꯑꯅꯤꯒꯤ ꯏꯐꯦꯛꯁ ꯍꯥꯏꯗꯤ ꯗꯁꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯔꯕꯤꯅ ꯄꯤꯔꯤꯕ ꯗꯁꯥꯁꯤ ꯅꯠꯇ꯭ꯔꯒꯅ ꯁꯨꯀ꯭ꯔꯅ ꯄꯤꯔꯤꯕ ꯗꯁꯥꯁꯤ ꯗꯥꯏꯔꯦꯛ ꯏꯐꯦꯛ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯥꯏꯔꯦꯛ ꯏꯐꯦꯛ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯦꯆꯔꯦꯜ ꯏꯐꯦꯛ ꯑꯣꯏꯕ꯭ꯔꯥ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯏꯐꯦꯛ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅꯏꯅꯤꯃꯤꯀꯦꯜ ꯏꯐꯦꯛ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯤꯇꯔ ꯏꯐꯦꯛ ꯐ꯭ꯔꯦꯟꯂꯤ ꯏꯐꯦꯛ ꯁꯦꯗꯣ ꯔꯤꯌꯦꯛꯁꯟ ꯏꯐꯦꯛ ꯀꯔꯝꯕ ꯏꯐꯦꯛꯁ ꯀꯔꯝꯕ ꯗꯁꯥ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯑꯣꯟꯅꯅ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯔꯨꯔꯒ ꯐꯠꯇꯕꯁꯨ ꯌꯥꯏ ꯐꯕꯁꯨ ꯌꯥꯏ ꯆꯥꯟꯅꯔꯝꯃꯒꯗꯤ ꯑꯗꯨꯅ ꯄꯨꯖꯥ ꯑꯣꯏꯅ ꯇꯧꯒꯗꯕ ꯖꯩꯒ ꯑꯣꯏꯅ ꯇꯧꯕꯤꯒꯗꯕ ꯃꯟꯗꯤꯔꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯣꯠꯂꯝ ꯑꯣꯏꯅ ꯀꯠꯊꯣꯛꯆꯒꯗꯕ ꯂꯝꯍꯥꯡꯗ ꯀꯠꯀꯗꯕ ꯇꯨꯔꯦꯟꯗ ꯀꯠꯊꯣꯛꯀꯗꯧꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ
ꯒꯨꯅꯄꯇꯤ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗꯒꯤ ꯑꯣꯏꯔꯛꯏꯕ ꯗꯁꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯒ ꯁꯨꯀ꯭ꯔ ꯑꯃꯗꯤ ꯔꯕꯤꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯑꯗꯨ ꯇꯧꯕꯤꯕ ꯐꯩ꯫ ꯁꯨꯝ ꯑꯣꯏꯗꯅ ꯒꯨꯅꯄꯇꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ ꯒꯨꯅꯄꯇꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯏꯕꯣꯝꯆꯥ ꯊꯤꯡꯕꯥꯏꯖꯝꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯔꯛꯂꯒꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ꯫ ꯈꯪꯖꯅꯤꯡꯕ ꯄꯥꯎꯈꯨꯝ ꯇꯥꯖꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯉꯁꯤꯁꯨ ꯋꯥꯍꯪ ꯑꯃ ꯈꯪꯖꯒꯦ꯫ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯅ ꯁ꯭ꯔꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯂꯥꯠꯂꯤꯕ ꯑꯁꯤ ꯃꯔꯝ ꯈꯪꯖꯅꯤꯡꯉꯤ, ꯑꯗꯨꯒ ꯁ꯭ꯔꯤ ꯍꯔꯤꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯃꯩꯇꯩ ꯍꯤꯟꯗꯨꯅ ꯈꯣꯏꯔꯝꯕ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯈꯪꯖꯅꯤꯡꯉꯤ꯫ ꯑꯔꯣꯏꯕꯗ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯤꯔꯛꯏ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯏꯕꯣꯝꯆꯥ ꯊꯤꯡꯕꯥꯏꯖꯝꯒꯤ ꯈꯨꯔꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝꯅ ꯈꯨꯔꯨꯝꯕ ꯑꯣꯛꯆꯔꯤ꯫ ꯏꯕꯣꯝꯆꯥꯅ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯋꯥꯍꯪ ꯑꯃꯁꯨ ꯑꯃꯨꯛ ꯄꯨꯈꯠꯄꯤꯔꯛꯂꯤ꯫ ꯏꯕꯣꯝꯆꯥ, ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯁꯥ ꯉꯥ ꯆꯥꯗꯕ, ꯚꯦꯗ ꯁꯥꯁꯇ꯭ꯔ ꯅꯤꯡꯊꯤꯅ ꯈꯪ ꯍꯩꯕ ꯇꯝꯕ, ꯁꯪꯁꯥꯔ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯅ ꯏꯁꯣꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯞꯂꯕ ꯒ꯭ꯌꯥꯟ ꯅꯩꯅꯕ ꯖꯤꯕꯒꯤ ꯃꯪꯒꯣꯜꯒꯤꯗꯃꯛ ꯀꯔꯝꯕ ꯚꯦꯗꯒꯤ ꯃꯟꯇ꯭ꯔ ꯎꯆꯥꯔꯟ ꯇꯧꯔꯒ ꯖꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ? ꯄꯨꯖꯥ ꯑꯔꯆꯥ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯒ ꯏꯁꯣꯔꯅ ꯄꯦꯟꯕꯤꯒꯅꯤ? ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯃꯥꯒꯤ ꯅꯤꯇ꯭ꯌꯥꯆꯥꯔ, ꯅꯤꯇ꯭ꯌ ꯀꯔꯃ, ꯑꯩ ꯀꯔꯝꯅ ꯊꯧꯒꯠꯀꯅꯤ, ꯑꯩ ꯀꯔꯝꯅ ꯏꯁꯣꯔ ꯅꯤꯡꯒꯅꯤ, ꯀꯔꯝꯅ ꯏꯔꯨꯖꯒꯅꯤ, ꯀꯔꯝꯅ ꯆꯥꯒꯅꯤ, ꯀꯔꯝꯅ ꯐꯝꯒꯅꯤ, ꯀꯔꯝꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯚꯦꯗꯒꯤ ꯕꯤꯙꯤꯁꯤꯡ ꯑꯗꯣ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯈꯪꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯗꯨꯅ ꯑꯃꯗꯤ ꯆꯠꯇꯨꯅ ꯂꯥꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕ ꯁꯥꯒꯩ ꯑꯁꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕ ꯈꯔꯗꯤ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯑꯣꯏꯗꯅ ꯃꯥꯒꯤ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯕ꯭ꯔꯥꯍꯃꯟꯁꯤꯡꯒꯤ ꯃꯁꯥꯗ ꯊꯣꯏꯗꯣꯛꯄ ꯒꯨꯟ ꯃꯌꯥꯝ ꯑꯁꯤꯕꯨ ꯉꯥꯛꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯁꯣꯔ ꯁꯦꯕꯥ ꯍꯩꯕ, ꯏꯁꯣꯔꯒꯤ ꯚꯛꯇꯤ ꯈꯪꯕ, ꯏꯁꯣꯔꯗ ꯀꯔꯝꯅ ꯃꯟꯇ꯭ꯔ ꯁꯣꯟꯒꯅꯤ, ꯀꯝꯗꯧꯗꯒꯦ ꯃꯁꯥꯒꯤ ꯅꯤꯇ꯭ꯌꯆꯥꯔ, ꯁꯥ ꯉꯥ ꯆꯥꯔ ꯃꯊꯛꯇ ꯄꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯈꯪꯕ ꯃꯈꯣꯏꯅ ꯁ꯭ꯔꯤ ꯖꯨꯒꯣꯜ ꯃꯟꯗꯤꯔꯒꯤ ꯁꯦꯕꯥꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯁꯦꯕꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯐꯪꯕ, ꯑꯗꯨꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯆꯨꯕ, ꯃꯇꯝ ꯆꯥꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ, ꯑꯀꯟꯕ ꯂꯩꯅꯥ ꯂꯥꯏꯆꯠꯀꯤ ꯑꯀꯤꯕ ꯑꯋꯥꯕ ꯂꯩꯇꯕ, ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕꯒꯤ ꯑꯀꯤꯕ ꯍꯥꯏꯕꯗꯁꯨ ꯂꯩꯍꯟꯗꯕ, ꯄꯨꯝꯅꯃꯛ ꯑꯁꯦ ꯕ꯭ꯔꯥꯍꯃꯟꯒꯤ ꯒꯨꯟꯅ꯫ ꯑꯁꯨꯝ ꯑꯣꯏꯗꯅ ꯕ꯭ꯔꯥꯍꯃꯟꯕꯨ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯕꯔꯅꯥꯅꯥꯡ ꯕ꯭ꯔꯥꯍꯃꯟ ꯒꯨꯔꯨ, ꯕꯔꯅ ꯄꯨꯝꯅꯃꯛ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯗꯅ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩ ꯑꯁꯤꯕꯨ ꯂꯧꯈꯠꯅꯔꯝꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯖꯨꯒꯣꯜ ꯃꯅꯤ ꯃꯟꯗꯤꯔꯒꯤ ꯁꯦꯕꯥꯁꯤ ꯇꯧꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯃꯨꯛ ꯏꯕꯣꯝꯆꯥꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯕ ꯌꯥꯗꯕꯒꯤ ꯋꯥꯐꯝ ꯑꯃ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯗꯤ ꯃꯁꯤꯒꯤꯗꯤ ꯏꯕꯣꯝꯆꯥ ꯊꯣꯏꯅ ꯈꯜꯂꯨꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯋꯥꯐꯝ ꯑꯃ ꯁꯨꯝ ꯈꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯥꯏꯖꯕꯒꯤ ꯑꯥꯔꯊꯗꯤ ꯃꯈꯣꯡ ꯁꯣꯛꯂꯨꯕ ꯀꯅꯥ ꯀꯅꯥ ꯑꯐꯕ ꯍꯦꯟꯅ ꯑꯣꯏꯈ꯭ꯔꯕꯒꯦ, ꯁꯣꯛꯂꯨꯗꯕꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯃꯥꯡꯖꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯂꯩꯔꯣꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯣꯛꯄ ꯁꯣꯛꯇꯕ ꯆꯞ ꯃꯥꯟꯅꯩ, ꯃꯥꯒꯤ ꯊꯃꯣꯏꯗꯨꯅꯤ, ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯗꯨꯅꯤ, ꯃꯥꯒꯤ ꯀꯠꯊꯣꯛꯄꯗꯨꯅꯤ ꯏꯁꯣꯔꯗ ꯃꯃꯜ ꯌꯥꯝꯒꯗꯧꯔꯤꯕꯗꯤ꯫ ꯃꯁꯤꯁꯨ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯥꯡ ꯑꯃ ꯑꯣꯏ꯫ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯊꯝꯖꯈ꯭ꯔꯦ, ꯏꯁꯣꯔꯒꯤ ꯃꯨꯔꯇꯤ ꯍꯥꯏꯕꯁꯤ ꯌꯦꯡꯖꯔꯒ ꯊꯃꯣꯏꯗ ꯆꯤꯡꯁꯤꯟꯖꯔꯒ ꯅꯤꯡꯖꯧ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯛꯄ ꯌꯥꯕ ꯌꯥꯗꯕꯒꯤ ꯋꯥꯐꯝꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯂꯩꯇꯦ ꯃꯁꯤꯗ꯫ ꯑꯗꯨꯕꯨ ꯁꯣꯛꯄ ꯌꯥꯕ ꯌꯥꯗꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯡꯅ, ꯍꯥꯏꯕꯗꯤ
ब्राह्मण की मंदिर से ब्राह्मण लूना नाना अमदी ईश्वर की अर्चा पूजा ईश्वर से करमना लाइसी हेक पूजा संग बहुबदगी ईश्वर की मागी थाकन से मंदिर की सेवा संगबदा आई करम खुलोन द संगनी अर्दगी आई करमना भगवान की मंदिर से थोंग हांगदोकनी करमना पूजा कटकनी करमना आवाहन तौगनी है सोडू मफम अमतद लेंगदन लेते मादी पुनमकिनी मफम कुदिंगदा अदना अइना ngasiगी सेवा तौरमदागी मतमदे सोडू कौगनी मफमदुद लेंगबिर ओ हाइदना मदुदा आबा अनि मुद्रा उtkani लेंगबिर ए हन खंगब तुंगदुदा आई भावना लेंगबिर ए न खंजरग मंगोंदा अखोइना सम्मान स्वागतम उल्लब तुंगदुदा साइथबिगनी इरुजबिगनी अदगी इरुजब मतमदा मागी मंत्र सोनबिगनी संदोन तिलक तौबिगनी संदोन तिनबिगनी लई तुलसी कटकनी धुप थौमै का हाइद मदुदा नियम मयाम अमग लोनन तौरियो पूजा ददा पुनमंगना अमसु अमसु पंचंग चंगगा मेन तादब नुपी अंगांग सिंसु संगकबा नत्रगना हौजिकी मतमदा साहिदब थईदब थौरगा मदुदा संगब याई पंचंग चंगगदी लाई अदु खुनांग तारकबा हाइदि मोटलकबा अरेंबदा मदुना अफब फंगनी हाइबसु लेतब फंगदोरिदि माई थमोय सेंगबदुनी थमोय सेंगबदुदि याउदना ईश्वर की मखोंग पायरुरा कैदौनी ईश्वर हाइबदि उना साबनी अमरोमदा सालग्रामनी मंत्रन ओहेलिबनी अइगी भक्ति दुगी मफमदुदा माना मागी शक्ति दु पिनबिगदोरिबनी अइगी भक्ति दु वालगदि माना कैदौंगैदा अइंगोंदा मंगोन पिरओय अदुना मरम ओइदना हाइदिबा मंदिर की सोरोन सोपगी वासिदी मयाम हिंदू मैतै की वाखक नतना सेवारी चंगिब ब्राह्मण दो मागी थौरानी ब्राह्मणी दो मंदिर दुदा चंगगा भगवान दो पाइबे यादे मागी मसा मसु लैमिंग लौद्रिब सिंह पाइबे यादे सबनगी पुरोहित गायत्री मंत्र जैग पवित लुगुन थांगबा अमदी मंदिर की सेवा हैरब ब्राह्मण दो नतना अतोप मतन संगग लाइदु पाइबे यादे हैब नियम से अदुमक मसाना लेजब वाफम अमनी मरम अदुना मसिदा कोइना पाइबे याबे याद पाइबे गिरी करी यादनी खंगदना पाइरुरगा हयेंग मदुना मसा मांगबा मफंग खंगदना तौरुर करिगुम मदुदगी सोरे बसिदा कोइना मियाम अमना थाजन लालिबे सोरदा माना सेरानन तौरुरगदी करिगुम मसादा अना अयेक वरकबा नत्रग कैनोम तौरगा अफब ओइरोय हाइब वाखलोन सिदा लेबा के निंथौना मसे पाइरुनु हाइबगी अथिंग मखक थंबिरंबो ओइना तौई अतोपा मपाल लमसिंगददी लोइना संगगा पाइबगी भाबदसु अदुम तौई मसे मणिपुर की निंथौना सेंबिरंबा यामना फज्जबा हाइब ताई मंदिर की सोरदु लूना सेंगना थमननबगी दम थंबिरंबा अदुगुम वाफम अम ओय असुमना अखोगी नुंसिजरब मरुप इबोमसा थिंगबाइजंगी मफमदा वाफम असिमतंग पौदमजरी थागतजरी मथंगी वहांग असिदी जियोन सियोल खुरुमजरी अग्या तत्नब नुमिता पोकपसे अयेतपा लैतनबा करी तौजगदबनो अग्या ताकपिरओ असुमना हंगबिरई जियोन सियोल गरसिंगी पोजिशन सुमना लेरब अइगी लेरिब युम अदुना मसा मऊ फन लेरब तत्नबगी वाफम अदुना करिसु इफेक्ट तौब ngamloi हाइब वाफम सिमतंग थमजरी गरह अमदी युमना सेंद्रबा तत्नबगी प्रतिकार मयाम अम तौरुरबसु अफबदी खक ओइब ngamloi हाइब वाफम सिमा अहानबदा थमजरगा जियोना हाइरिब सिंग अदु पुनमक ओके ओइरे अइगी घरगी पोजिशन पुनमकसु फई अइगी युमलई कैरेसु पंचभूत की फिगर मोंग लोइना सुमना लई सुमनगी तत्नबदु खक्तना अइगी फत्तब ओइरे हाइरगदी तत्नबगी प्रतिकार दे खोइना थेंगनजबदा तत्नब नुमित सिंगदा भरत सरा हेंजब हाइरिब भरत सिदा मंदिर अमदा अइना थाजब नुंसिजब मंदिर अमदा लई मसु अहुम इसिंग पात्र अथनब मक्कटपिरग नुंसीना खुरुमजब अदोरगदी तत्नबगी दोस सिदी कोई हाइब वाफम सिमतंग थमजरी थागतजरी जियोन मथंगदा लखचरीबा वहांग असिदी इचन अमोबिगी वहांग लखचरक
ꯍꯪꯖꯔꯛꯀꯦ꯫ ꯑꯩꯌꯥꯕꯨ ꯋꯥꯐꯝ ꯑꯃꯇ ꯍꯪꯖꯒꯦ꯫ ꯈꯨꯔꯨꯝꯖꯔꯤ, ꯄꯥꯎꯈꯨꯝꯕꯤꯔꯛꯎꯀꯣ꯫ ꯑꯩꯒꯤ ꯌꯨꯝ ꯑꯃ ꯁꯥꯖꯕꯅꯤ꯫ ꯁꯪꯀꯥꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯑꯃꯥꯡꯕ ꯄꯣꯂꯤꯊꯤꯟꯗ ꯌꯣꯝꯂꯒ ꯕ꯭ꯔꯤꯟꯗꯥꯗꯦꯕꯤ ꯊꯝꯕꯝꯗ ꯊꯝꯂꯝꯂꯦ꯫ ꯑꯍꯜ ꯂꯃꯜ ꯌꯦꯡꯍꯜꯂꯦ, ꯑꯗꯨꯕꯨ ꯍꯥꯄꯨ ꯃꯩ ꯊꯥꯕꯗ ꯍꯥꯞꯄꯨ ꯇꯥꯛꯄꯤꯕꯗꯒꯤ ꯃꯩ ꯊꯥꯕꯗ ꯍꯥꯞꯈꯤ꯫ ꯃꯁꯤꯕꯨ ꯐꯠꯇꯕ ꯗꯣꯁ ꯂꯩꯔꯝꯒꯗꯔꯥ? ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ꯫ ꯏꯃꯨꯡ ꯑꯁꯤꯗ ꯖꯨꯒꯣꯠ ꯆꯥꯕ ꯊꯧꯗꯣꯛꯇꯤ ꯊꯣꯛꯇꯔꯦ꯫ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨꯀꯣ, ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯏꯆꯟ ꯑꯃꯨꯕꯤꯒꯤ ꯏꯆꯟ ꯑꯃꯨꯕꯤꯒꯤ ꯋꯥꯔꯤꯁꯤ ꯃꯤꯅ ꯅꯠꯇ꯭ꯔꯒ ꯍꯨꯏꯅ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯃꯁꯤ ꯃꯇꯨꯡ ꯊꯣꯛꯇꯅꯅꯕ ꯌꯥꯝꯅ ꯁꯝꯕ ꯃꯑꯣꯡꯗ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯕꯥꯎꯟꯗꯔꯤ ꯐꯦꯟꯁꯤꯡ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯨ, ꯒꯦꯠ ꯄꯥꯜꯂꯒ ꯊꯝꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯀꯣꯛꯆꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯏꯆꯟ ꯑꯃꯨꯕꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯏꯕꯣꯝꯆꯥꯁꯤꯡꯒꯤ ꯋꯥꯍꯪ ꯑꯃꯒ ꯂꯧꯈꯠꯆꯔꯛꯂꯒꯦ꯫ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯣꯖꯥ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯔꯤ꯫ ꯑꯣꯖꯥ, ꯑꯩꯈꯣꯏ ꯕꯕꯥꯈꯣꯏꯒꯤ ꯃꯇꯝ ꯁꯣꯛ 1950ꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯎꯅꯕꯗꯤ ꯃꯥꯏꯕꯤ ꯑꯃꯅ ꯍꯦꯛꯇ ꯂꯥꯏꯅ ꯎꯅꯩ ꯍꯥꯏ꯫ ꯃꯇꯝꯗꯨꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯘꯔꯤ ꯂꯩꯇꯦ ꯍꯥꯏ, ꯑꯗꯨꯒ ꯃꯥꯏꯕꯤꯗꯨꯁꯨ ꯘꯔꯤ ꯁꯤꯗꯦ ꯍꯥꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝꯗꯤ ꯀꯨꯊꯤꯗ ꯁꯦꯡꯅ ꯏꯗꯨꯅ ꯌꯥꯎꯏ꯫ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯃꯤꯡ ꯂꯦꯞꯂꯤꯕꯅꯣ? ꯕꯕꯥꯈꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏ꯫ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯑꯣꯖꯥꯕꯨ ꯂꯥꯞꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥꯒꯤ ꯋꯥꯍꯪ ꯊꯝꯕꯤꯔꯛꯏ꯫ ꯏꯕꯣꯝꯆꯥ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯖꯅꯕ ꯂꯩꯖꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯝꯁꯝ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯨꯡꯗꯨ ꯑꯗꯨꯝ ꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯃꯈꯣꯏ ꯄꯨꯡꯁꯨ ꯂꯩꯇꯦ ꯍꯥꯏ, ꯒꯥꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯇꯝꯗꯨꯒꯤ 1930ꯒꯤ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯒꯥꯔꯤ ꯆꯠꯅꯔꯛꯑꯦ ꯃꯅꯤꯄꯨꯔꯗ꯫ ꯃꯇꯝꯗꯨꯒꯤ ꯀꯨꯊꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯡ ꯌꯥꯎꯅ ꯏꯔꯛꯏ꯫ ꯑꯗꯨ ꯏꯍꯧꯗ꯭ꯔꯤꯕ ꯀꯥꯡꯕꯨꯗꯨ ꯃꯈꯣꯏꯅ ꯏꯃꯥꯖꯤꯅꯔꯤꯗ ꯚꯥꯞꯅ ꯁꯥꯔꯒ ꯑꯩꯒꯤꯗꯨ ꯅꯨꯃꯤꯠ ꯊꯣꯛꯄ ꯃꯇꯨꯡ ꯃꯥꯡꯒꯣꯟ ꯗꯥꯔꯤ ꯐꯤꯖꯤꯟ ꯌꯧꯔꯛꯄꯗ ꯄꯣꯛꯄꯅꯤ, ꯑꯗꯒꯤ ꯗꯥꯔꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯄꯗ ꯄꯣꯛꯄꯅꯤ ꯍꯥꯏꯅꯕ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯘꯔꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯗꯥꯔꯤ ꯆꯤꯡꯈꯣꯡ ꯌꯧꯕ ꯃꯇꯝꯗꯗꯤ ꯄꯨꯡ 9:30 ꯇꯥꯏ, ꯅꯍꯥꯟ ꯘꯔꯤ ꯑꯃ ꯌꯦꯡꯈꯤꯕꯗ꯫ ꯑꯗꯩ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗꯅ ꯄꯨꯡ 9 ꯇꯥꯏ ꯍꯥꯏꯕ ꯃꯥꯒꯤ ꯈꯪꯕ ꯃꯑꯣꯡ ꯑꯃꯗ ꯗꯥꯔꯤ ꯐꯤꯖꯤꯟ ꯌꯧꯔ ꯄꯣꯛꯄ ꯑꯣꯏꯔꯗꯤ ꯄꯨꯡ 9 ꯑꯣꯏꯔꯝꯃꯅꯤ, ꯑꯗꯩ ꯆꯤꯡꯈꯣꯡ ꯑꯣꯏꯔꯒꯅ ꯃꯗꯨ ꯄꯨꯡ 9:30 9 ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕ ꯏꯃꯥꯖꯤꯅꯔꯤꯗꯨꯗ ꯍꯦꯛꯇ ꯏꯕ ꯋꯥꯅꯤ꯫ ꯃꯗꯨꯃꯛꯅ ꯑꯦꯀꯨꯔꯦꯠ ꯑꯁꯦꯡꯕꯗꯨꯒꯤ ꯋꯥꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯏꯕꯣꯝꯆꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯋꯥꯆꯞ SMS ꯇ ꯊꯥꯕꯤꯔꯛꯄ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯅꯅꯥꯎꯕꯤꯒꯤ ꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯟꯗꯛꯁꯦ ꯑꯣꯖꯥꯒꯤ ꯀꯣꯏꯁꯟ ꯑꯟꯁꯔ ꯇꯥꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯒ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯥꯡ ナꯏꯅ ꯇꯥꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯅꯥꯎꯕꯤꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯅꯅꯥꯎꯕꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯃꯇꯝ ꯈꯔ ꯇꯥꯕꯤꯔꯨꯗ꯭ꯔꯕꯁꯨ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯧꯔꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ, ꯑꯩꯈꯣꯏꯕꯨ ꯀꯥꯎꯕꯤꯔꯝꯗꯕ, ꯃꯁꯤꯒꯤꯗꯃꯛ ꯁꯅꯥꯍꯟꯕꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝꯒꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ, ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯍꯥꯞꯄꯤꯔꯛꯄꯒꯤꯗꯃꯛ꯫ ꯑꯣꯖꯥ ꯋꯥꯍꯪ ꯑꯃꯇꯪꯒ꯫ ꯑꯣꯖꯥ, ꯕ꯭ꯔꯤꯁ ꯔꯥꯁꯤ, ꯇꯨꯂꯥ ꯑꯃꯁꯨꯡ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔ ꯇꯥꯛꯄꯤꯔꯛꯎ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯏ꯫ ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝꯅ ꯄꯨꯈꯠꯄꯤꯔꯛꯏꯕ ꯕ꯭ꯔꯤꯁ, ꯇꯨꯂꯥ ꯑꯃꯗꯤ ꯀꯩꯅ꯭ꯌꯥ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔ ꯊꯝꯕꯤꯔꯛꯅꯕ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯑꯍꯥꯟꯕꯗ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯍꯥꯏꯖꯒꯦ꯫ ఓꯝ ꯍ꯭रीं क्लीं श्रीं ओम गोपालाय उत्तरध्वजाय नमः। ꯃꯟꯇ꯭ꯔ ꯑꯁꯤꯅ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯔꯥꯁꯤ ꯃꯟꯇ꯭ꯔꯅꯤ꯫ ꯑꯗꯨꯒ ꯃꯅꯤꯁꯪ ꯑꯅꯤꯁꯨꯕꯗ ꯊꯝꯕꯤꯔꯛꯂꯤꯕ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔꯅ
ꯃꯊꯛꯇꯁꯨ ꯇꯝꯖꯈ꯭ꯔꯦ ॐ ह्रीं क्लीं श्रीं ॐ तत्व निरंजनाय नमः अदुगा अरोइबदा थंबिरकलिबा कन्या राशि की मंत्रना ओम श्रीं ऐं सौः ओम नमः पिं पीतांबराय नमः हाइरिबा मंत्रसुना कन्या राशि की मंत्रने थागतचरी मनीषा अरोइबदा चैनल असिगी Q&A तारबा मतुंगदा थागतपा फोंदोकपिरकपा अमसुंग खुरुमजरकपा मयाम पुन्ना पाथोकजरकलगे मोनिका पाथोकपिरकलो तासे संजोय मोइरांगथेम वाइरोकपम चंद्रिमा रबीना नीलकैना एनजी सुषमा हिदंगमयुम युमखाइबम नुंसीतोंबी कोनसम सोबिता विदेशिनी हाइक्रुजम प्रोमिला बचस्पति मयुम गौरी देवी पवित्र हंजबम लंचेनबा ओइनाम मेमचा राजकुमारी मनीसंग लाइश्रम अरीबम बीना रानी देवी कांगबम बेना डोली देवी थोइबी तखेलमयुम ओइनाम मिरंदा देवी सनाहनबी गुरुमयुम विकास मोइरांगथेम नेना देवी मयाम असिना थागतपा नुंगाइबा फोंदोकपिरकपागा लोइनना ngasiगidi wahang pakhum swaida loisanjare mayambu amuka hanna ikongana khoiramjari नुंसिजरब मरुप सिंगी थागत वाही पुनमकपु पुन्ना तरामना ओक्सबगा लोइनना मरुप सिंगी मंगोल आशीर्वाद श्री सरोंद थौनी जरी ngasiगidi wahang pukhatpirakiba amadi tabiriba नुंसिजरब अखोइगी मरुप सिंग ख्वाइ पुनमकपु अरुइबसिदा अमुक्कसु हन्ना खुरुमजरी।